Mayai Kaba Nisa Dagi Lapthokna Leinaba Paojel Puduna bike ride Chatluba Pangal rider Singda Kuki KHUNJA SINGNA CHEIBAGI THABAK CHATTHARAKPADA Pangal rider ani PHIBAM luna SOKLE THAUDOK adu ngarang numidang pung 6 helakpada Ukhrul district ki manung chandalaiba Mowa Caf tamna bike ride chaluraga halakpagi lambida litanga nangnaba Kuki khulda thokibani hari THAUDOK adugi matangda Jenims tamakong tekpadagi laikatna duna leiriba amana phongdorakpada miyoi kuntrani thoina saba Muslim rider club ki members SINGNA gari taratarukta bike ride chatki halakpagi lambida makhoi masel ngaina duna punna chatnaba honoringaida kuki khul adugi KHUNJA khara tholaktuna wahang hanglaki hari maduda makhoi pangal rider ngaktani ride chatluraga halakpani haraba matungda khanghautuna loudspeaker season duna laukraba matungda kuki KHUNJA SINGNA hupsilaktuna thaudok adu thokibani Maduda ataina nanthokraga miyoi mapan fazinduna thamhauraga litan police station da sinarakibani hari